social media da fangzaba update post khara khongpatjarga ma'am da pathok seri ahan bada kautrukta cookie singna nongwai kap tuna kai horakle lamsang police station gi manungsan bada leiriba kautruk khulgi maning thangba sarukta cookie terrorist singna numidang pung nipalom tarakpa aduwaida nongwai round ani kap thoraktuna kai horakre khulngak liba isilnaw singna su nongwai round ani kap tuna pokhumpi ki hairi athangda asiba haksang ama leiramle yamna nungaitaba thodok ama oina khumbong maning lekai veterinary makha thangbada leiba khaidem lambi ki ingkhol amagi manungda mioi amagi asiba haksang taduna leiramle hairi laikhidraba mioi adu khaide mayai lekai degi laire lakpam khamananda sahi kunga taret apokpa laikhidraba laire lakpam singlen kawi hairi mahak matau karamna laikhidabano haiba hojik fawigi oina khangba ngamdri mathangda June marigi matungda anoba lengak lakpaga political dialogue makhasa tharagani KNO anoba lengak ama June marigi matungda lakpaga political dialogue makhasa tharagani haina Cookie National Organization KNO na thadorpa cherol amana khangalakli serol aduda makhata raduna haikibada suspension of operation sugi ground rule akhada wari sanabaga loinana political settlement ama puraknaba lengakna ayat apal amata piba ngamhaloi state lengakna khai Bainabagi Makoida Kudong Saba Amata Piroi Amadi Karigumba Makal Amatagi Selgi Natraga Isugi demand Taudanabasu Serol Aduda Pali Matangda Manipuri film actress Bala Hizamgi Ani Subamasa Asian Hospital and Research Institute fangkhre hairi Mathangda IIT staff mari phakibadu thadurakre haukiba laibakpa numitki numidangda Senapati Police Station na koliba mayangkhang ningthofamda leiba Indian Institute of Technology IIT office ki staff mari security break leading aida sakhangdaba khulai paiba singna selgi demand tawrakpada pidabagi makhoibu phaduna puruba oigani singnaba Sailender Kumar G Kisan Kumar Rajneesh Ranjan Amadi Amit Misra ngarang numidang sakhangdaba singna thadok police na rescue tawkhre hairi mathangda bolero gari isingda tasinbada mioi mari sokle boro bekra bazar da pot yonba chatpa bolero gari ama lalpani bazar manakta accident thoktuna gari adu isingda tasinbadagi gari du da tonglakpa mioi mari asok akpan nangkhre mioi mari adu isingda lukhibadagi manak nakpada leiramba kunja singna isingda chongthaduna makhoibukan ki tungda gari adu CB Kizinaduna Lokhatki Hairi Ising Isau Tokpa Maramna Nagyata Ising Tumba Amadi Lambi Patabana Maram Oiraga Kudong Tiba Totok Asi Tokibani Hairi Mathangda weather report Tamzari Indian Meteorological Department na thadorokwa cherol amagi matung inna lakaduriba nong nini asida Manipur yauna awang nongpok lamsingda akanba nong suragani hairi mathangda Naga Turelda taslamgani chingnaba mioi amat thiba khangdri ngasi nong nini gi mamangda khuyathongda leiba Naga Turelda tasan kibani chingnaba veterinary and animal husbandry gi attendant oiba Sanjen Tonggi Misallenda leiba Mayarngam Singlai Koba staff ama mapam khangdana leiri loisang asigi Director RK Khogendrajitna Luchingba official team amana hairiba mioi asi taslamgani chingnaba khuyathongda leiba Naga Turelgi mafam asida chatuna yangsinki amadi SDRF personnel singa wari sanaduna mahakpu thibagi operation sathaki hairi mathangda Pauna Bazargi wholesaler singna potsei maman hengatna yonde cyclone rimenna maram oiraga awaba kaya nangliba sairak asida Pauna Bazargi Majid Roadta famliba wholesaler dukan singna pot maman henna yonba leite haina fongdorakre dukandar singna potsei maman hengatna yole haina santorakpagi matangda yangselubada pot laiba lakhiba mioising amadi dukan famliba mioisinga unazarubada potsei maman hengatna yonba leite hanagi mamal adumak yoli haireki next plenary alignment June 3 dagi Hauraga Sayol ama chupna plenary alignment hairiba yamna tangna thokpa Celestian event asi uba hangadauri Mercury Jupiter Saturn Mars Uranus Neptune hairiba planet sing asi minna uba phangani except Uranus amasung Neptune natana Manipur da su hairiba planetary alignment asi nongan gadaba minute kun watlingai de yengba matamda uba phangani hairi aduga khwaidagi yengbada nungaigadaba matamna ayuk pung 2:30 dagina mari faw manungdana khwaidagi yengba nungaigani hairi kaigumba sida yengba phango Matangi lakadoriba August ki thada uba amuk hana phangani hairi